Masagi chahi tarani thoi khakta ngairibi malemgi saknairabi environment amadi climate activist Licypriya Kangujam na mahaki social media account da thadorakpa warulgi matung ina East Timor gi President Manipurda March thada lakke haina pau pibirakli hairakli mahaki warol aduna makatai East Timor haidibale bak asi Asia gi khwaidagi noba Indonesia gi makhutagi ningkha tamba kuidriba lebak amani Manipur gi sumang lila gusmo gi khudol da mayek sengna miyamna ukhre wari takre Chahi kaya mikha pondrun laklabasu East Timor Manipur gumba pikrab lebak asina matau karamna ningkha tamba hanjin ki haibadu aikhoina tamjaningai oi lakadoriba President Dr. Jose Ramos Horta si mahang East Timor bu ningkha tamduna sandi hanjin bada laukiba thodang adugidamak 1996 ta Nobel Peace Prize piduna ikai khumnabu utkhi mahak amadi General Guzmao si malemda Cuba gi Che Guevara gumna revolutionary gi lamda maming yamna chale pikraba aigi pongnapam lamda Manipur asida chawkhraba leibak amagi President puduna lakpa haibasi ayhakna mahaki special envoy oina thabak tawbagi phangjabani haina hairi mahaki social media gi warol aduda makha takibada ayhakna Manipur gi maramda wari libada mahakna nong haibirakhi nongmai thangatlaga khakta aikhoina ningkha tamba phangadaba nate